Mebys News and Information Adom Tarang Nokchari. Prime Minister Narendra Modi ki chahi humudani thoirak suba mapok kumongi harau tayama phongdok poina mathang thadagi hongduna chada humphudagi marfu phauba hakchang gi phibam soinairabasingda thagi oina lupa chamanga allowance pinanaba Chief Minister N Birena ngarang lokthokre. Chief Minister gi sotarabasinggi tengbang scheme asi kumja lisingani taraga tareta hongdoktuna chada marfu gi changda hakchang gi phibam soinairabasingda thagi oina lupa lisingamaga chamanga hanana pikhrabani hairi. Preservation Committee of Departed Manipuri War Heroes and Andaman and Nicobar Island gi miyoi taraga tarukna saba mihut kangpu ama Port Blair de chatuna haukiba lising machanipan marputara mathou gi Anglo Manipuri landa lanfa oina ireipa kidamak island asida awana nangbikraba iningthau kulachandra ka loinana leibak ningba ipa ipu singi maphamda langban gi heikat leikat tamkhre hairiba khongchet asi committee asigi president oja tombagi liching makhada RK Sanahanbi Thongam Siam Khaba W Luang Leima K London amasung CH Dinesorisu saruk yaki hairi. Kanagumba mi amana ana ek yorokpa matamda amadi manung hanjanba maphamda leiba miyosingna Doctor yengbada thengnariba khudong chadabasing adu koknanaba Doctor Care Apps kouba ama hangdokhre. Doctor Care Apps ki Managing Director Konjengpam Lokendron Hai kanagumba mi amana narakpa matamda leina layong adugi matung ina karamba doctor yengadagi amadi karamba hospital da chatkadagi haibadu apps asigi matingna laina khangba ngamlagani amaromda doctor gi appointment lobada matam changba adusu kokpa ngamlagani apps asi miyamna Google Play Store dagi download tawduna khudong chaba lobiyu apps asi ahanbo ina private hospital singda layengbai khudong chaba pigani lenga ki hospital gi oinasu karamba hospital da tawgadagi haibadu chief minister ga tanaduna athubada thabak oina paikhalagani apps asigi khudong chaba si Guwahati amadi Delhi da leriba hospital singdasu phangananaba honari hairi. India ki Prime Minister Narendra Modi gi humudranithoi suba mapokumon thauramga mari lenana ngasidagi horaga October gi chaichat ani faoba numit taraga mangani leibak sin mathungna pangthokadaba seba pakwara gi thauram Manipur desu Manipur gi Chief Minister N Birena nitai paichu thekta leiba thambal sanglenda hongdokhre. Seba pakwara hongdokpagi thoram aduda BJP ki State President A Sarda amadi Chief Minister N Birena luchingduna igi mathou taba anabasingda chaona khudong chaba pigadaba blood donor singi oiba directory ama release tawkhi. Hairiba directory asida blood donor singi blood group amadi contact number na chingba akupa marol sing yauri kanagumba igi mathou tarakpa anabasingna directory asida yauriba donor singi akupa marol sing asi yengduna pau phaurakpasingda BJP ki thomi singna lemna e pibagi khudong chaba pigadori lonana RIMS amadi Jenims Hospital na chingbada blood bank ki khudong chaba leiba hospital singdasu BJYM ki thomi singna sinduna blood donation camp pangthokani hairi. Masagi chahi tara khakta ngairibi Manipur daki haukibi malamgi masak nairibi climate activist Licipriya kangujam United Nations Headquarters New York USA da pangthokliba malamgi khwaidigi maroiba amadi achoba mifam ama oiriba humbudra tarelak suba United Nations General Assembly da India gi mihut ama oina saruk yarunaba khongsankhre. Manipur gi yalhomi mitai maitaibu SD list yahonduna constitutional safeguard pigadabani haina changsaliba wakat mifamgi sarkumoina ngasisu Lilong Youth Social Service Student Lilong Kaitel Maira Paibi Lufna Scheduled Tribe Demand Committee SDDCM ga kusamnaduna Lilong Judging Kaitel da wakat mifam chathakre wakat mifam maduda athuba matamda thinthadana Manipur lengangna maitai mitaibu SD list chananaba recommendation thabiu haina thaba banner sing thetke wakan mifam adugi matangda SDDCM Youth Wing co-convener Chingsubam Manglemton hai wakan mifam asi chegol ohum phazilakle masi faoba lengangna domina lesson bahaibasi nuwaituba phawi SDDCM na changsilibasi Manipur da leriba club sing Merapai sing amadi student union singna support tawhanjaninge committee khaktana khongjang asi changsanba mapung pharoi maduna miyamgi movement ama changi meitai bu kananaba SD ama natana atopo pai leite aduna aikhoi punna changsinminaba tangai fade wakat mifamasi September tha phauba famkigani madu phauba lengang na tabi drabadi October hogalakpadagi akanba khongjang sangsilakani hainasu mahangna phongdokhe
Matam khara mathou lepturaba more police ki highway patrol team gi gari sing amuk nongna Imphal more highway da numit khudingi mathou ningthina tawduna jackson thorang lokhatle Manipur gi chief minister N Birena Imphal more lambi highway da pungkun gamari mathou tongnaba chai asigi June 9 dagi hangdokhre GPS enable dedicated highway patrol team gi gari manga pirakhe hairiba gari sing asi matam khara mathou tawba lepturaba matung nauna semjiduna September tha asidagi amuk Imphal more lambi highway asida highway patrol service tawduna numit khudingi more PS ki police personnel na pamdaba thodok thoktanaba miyam gi damak jackson na ngaksanbagi mathou tawri hairi Manipur na India da tinbagi khudiyek merger agreement pinakhiba numit September 18 asi lalhongluf NRFM National Revolutionary Front Manipur na yaning da budladuna numit asida Manipur pumbada pung 13 gi ban laukthokle hairi aina thingkraba NRFM gi Information Publicity Secretary and Chana Chaba Maite gi Cherolaman hai numit asida mai ising ana laying media natana chathok sasin tobiganu madudagi thokpa afafata daita masa masana pujagadabani hairi Naga Pace Doctor Ladiba Chayanabasingda matangda khanaduna waroi sinama puraknabagidamagta makhatana santigi wari sanabada NSM IM yare haina UDA United Democratic Alliance ke chairman TR Jelingyang hangdokhre Naga political issue asigi state government core committee co-chairman su oiriba Jelingyang na hai ningthokaba numita NSM IM gi delegation ama Delhi da chatba yai center amasung IM ani gi marakta wari sanaba si haukiba me thadagi leblakhibani Jammu ke Dima da haukiba thangjanumita core committee gi mute sing amasung IM gi mute singa pungani hena phamina duna wari sanake mefamadu center na chief minister nephew Rion luchingba core panel na lalolup asiga wari sanaduna santi gi wari sanaba sigi wari sin purakna naba hona naba poktak piraklaba matungda chathaki gani